ꯃꯇꯥꯡꯁꯤꯗ ꯔꯣꯃꯥꯟꯁ ꯃꯆꯥ ꯑꯃꯇꯪ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯟꯅ ꯏꯕꯥꯅꯤꯁꯨ ꯂꯥꯛꯇꯥꯏꯅꯦ ꯏꯃꯩ ꯍꯔꯥꯎꯔꯤꯕ ꯀꯩꯕ ꯀꯔꯤ ꯀꯪꯂꯥ ꯃꯅꯨꯡꯗꯕꯨ ꯈꯣꯏ ꯆꯣꯞꯁꯤ ꯈꯣꯏꯗꯣ ꯍꯦꯛꯇ ꯆꯣꯞꯄꯤꯕ ꯃꯣꯏꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯈꯤꯕꯗꯣ ꯍꯦꯛ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯅꯣꯡꯄꯣꯠꯇꯣ ꯑꯃ ꯄꯨꯕꯤꯔꯦ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯝꯃꯦ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯏꯔꯥꯡ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯠꯄꯒꯁꯨ ꯌꯥꯗ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅꯁꯨ ꯂꯩꯗꯧ ꯅꯠꯇꯦꯅ ꯌꯥꯝꯅꯁꯨ ꯂꯥꯞꯇꯕ ꯈꯔꯁꯨ ꯅꯛꯄ ꯍꯥꯏꯗꯅ ꯌꯦꯡꯉꯒ ꯀꯪꯂꯥꯗ ꯄꯨꯕꯤꯔꯨꯕꯅꯤ ꯃꯤꯁꯨ ꯌꯥꯝ ꯏꯆꯤꯛ ꯆꯤꯛꯑꯝꯃꯦ ꯑꯗꯣ ꯁꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯀꯥꯔꯟ ꯇꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯍꯥꯟꯕ ꯇꯣꯔꯕꯥꯟ ꯆꯠꯅꯤ ꯍꯥꯏꯔꯨꯕꯒꯤ ꯊꯣꯡ ꯂꯣꯜꯂꯝꯕꯒꯤ ꯍꯧꯖꯤꯛ ꯇꯣꯔꯕꯥꯟꯗ ꯍꯥꯏ ꯂꯩꯔꯦ ꯃꯥ ꯂꯨꯖꯔꯕ ꯍꯥ ꯀꯅꯥ ꯂꯨꯖꯕꯤꯅꯣ ꯃꯥꯃꯅ ꯅꯥꯜꯂꯦꯍꯦ ꯃꯁꯛꯁꯦ ꯐꯖꯔꯕ ꯌꯦꯡꯒꯦ ꯐꯖꯔꯦ ꯃꯁꯛꯁꯦ ꯌꯥꯔꯕꯣ ꯃꯅꯨꯡ ꯆꯪꯉꯁꯤꯔꯣ ꯏꯪꯉꯅꯤ ꯂꯥꯛꯑꯣ ꯀꯪꯂꯥ ꯌꯧꯁꯜꯂꯛꯑꯦ ꯀꯩꯅꯣ ꯍꯩꯀ꯭ꯔꯨꯅꯤ ꯃꯌꯥꯝ ꯂꯥꯟꯅ ꯈꯟ ꯇꯣꯔꯕꯥꯟ ꯅꯠꯇꯦꯀꯣ ꯅꯪ ꯁꯤ ꯂꯣꯏꯔꯒꯅꯦ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯀꯥꯏꯗꯅꯦ ꯍꯧꯖꯤꯛ ꯀꯪꯂꯥꯗ ꯌꯧꯁꯜꯂꯛꯑꯦ ꯃꯤ ꯏꯆꯤꯛ ꯆꯤꯛꯏ ꯀꯣ ꯀꯨꯏꯔꯦ ꯆꯪꯗꯕ ꯑꯩꯗꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯉꯁꯤꯅ ꯑꯍꯥꯟꯕꯔ ꯂꯥꯛꯏꯁꯦ ꯂꯣꯛ ꯍꯦꯟꯖꯜꯂꯦꯕ ꯂꯣꯛ ꯑꯁ ꯂꯣꯛ ꯂꯣꯏꯔꯦ ꯅꯣꯡꯖꯨ ꯈꯨꯗꯤꯡꯒꯤ ꯌꯥꯎꯋꯦ ꯃꯃꯥꯡꯒꯤ ꯆꯩꯔꯥꯎꯕꯒꯤꯗ ꯅꯣꯡ ꯆꯨꯈꯤꯗ꯭ꯔꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯣꯛꯁꯦ ꯑꯔꯣꯏꯕꯤ ꯇꯧꯔꯗ꯭ꯔꯥ ꯋꯦꯗꯔ ꯊꯤꯟ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯅꯅꯦ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯇ꯭ꯔꯦ ꯐꯩ ꯂꯝꯇꯥꯏ ꯁꯤꯠꯇꯧ ꯁꯤꯠꯂꯦ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯅꯥꯔꯦ ꯂꯣꯛ ꯉꯥꯏꯔꯦ ꯅꯪ ꯂꯣꯛ ꯇꯧꯕ꯭ꯔꯣ ꯁꯤꯗꯤ ꯇꯧꯋꯦ ꯐꯔꯕ ꯁꯨꯝ ꯑꯉꯥꯡꯁꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯒꯨꯝꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯗꯒꯤ ꯖꯨꯒꯨꯝꯕ ꯁꯨꯝ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯕ ꯁꯨꯝ ꯄꯨꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯏꯃꯩ ꯍꯔꯥꯎꯔꯤꯕ ꯒꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯦ ꯂꯥꯏ ꯈꯨꯔꯝꯐꯝꯅꯤ ꯁꯤ ꯀꯪꯂꯥ ꯍꯥꯏꯁꯦ ꯊꯥꯏꯅꯅꯦ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕ ꯂꯝꯅꯦꯕꯀꯣ ꯅꯤꯡꯊꯧ ꯂꯩꯔꯝꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯂꯥꯏꯐꯝ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯂꯥꯏꯐꯝꯗ ꯑꯣꯏꯅ ꯈꯨꯔꯨꯝꯃꯁꯤꯔꯥ ꯈꯨꯔꯨꯝꯁꯤꯀꯣ ꯁꯦꯟꯗꯜ ꯂꯧꯊꯣꯛ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯖꯥꯠꯅꯤ ꯂꯥꯏ ꯈꯨꯔꯨꯝꯁꯤꯀꯣ ꯌꯥꯔꯦ ꯃꯣꯏ ꯍꯥꯏꯌꯣ ꯎꯆꯦꯛ ꯃꯈꯣꯟꯒꯥꯁꯦ ꯅꯨꯡꯁꯤꯔꯦꯍꯦ ꯀꯩ ꯍꯥꯏꯅꯣ ꯀꯔꯝꯕꯅꯣ ꯁꯤꯔꯣ ꯑꯩꯈꯣꯏꯒꯤꯅꯦ ꯃꯩꯇꯩꯒꯤꯅꯦ ꯊꯥꯏꯅꯒꯤ ꯂꯥꯏ ꯃꯇꯝꯒꯤ ꯍꯤꯅꯤ ꯍꯤ ꯀꯣ ꯄꯥꯈꯪꯕꯒꯤ ꯍꯤ ꯈꯪꯉꯕ ꯃꯇꯣꯟꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣই ꯄꯥꯈꯪꯕꯒꯤ ꯃꯁꯛꯅꯤꯀꯣ ꯍꯤ ꯆꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯅꯨꯡꯗ ꯍꯤ ꯆꯥꯎꯕ꯭ꯔꯥ ꯑꯥꯎ ꯑꯁꯤꯅ ꯍꯤ ꯃꯇꯣꯟ ꯀꯩꯅꯣ ꯁꯔꯨꯛꯇꯣ ꯍꯤ ꯆꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯥꯏ ꯆꯪꯗꯣꯏꯕ ꯃꯅꯨꯡ ꯆꯪꯕꯗꯤ ꯌꯥꯗꯦꯀꯣ ꯆꯠꯂꯣ ꯃꯈꯥ ꯆꯠꯂꯣ ꯑꯁꯤ ꯃꯈꯥꯗ ꯊꯦꯡꯉꯦ ꯑꯁꯤ ꯐꯖꯕ꯭ꯔꯥ ꯑꯩ ꯆꯪꯉꯨꯔꯁꯦ ꯑꯩꯈꯣꯏꯁꯨ ꯀꯣ ꯂꯥꯛ ꯐꯣꯇꯣ ꯀꯥꯞꯄ ꯃꯤ ꯐꯣꯇꯣ ꯀꯥꯞꯅꯩ ꯎꯔꯕ ꯑꯩꯈꯣꯏ ꯀꯥꯞꯄꯨꯔꯁꯤ ꯂꯥꯛ ꯐꯖꯔꯦꯍꯦ ꯑꯁꯤ ꯐꯝꯃꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯖꯔꯦꯀꯣ ꯌꯥꯝ ꯐꯖꯔꯦꯀꯣ ꯀꯩ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯗꯣ ꯀꯩꯗꯧꯗꯣꯏꯅꯣꯕ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯑꯩ ꯉꯥꯕꯨ ꯑꯝꯇ ꯎꯗꯦꯗ ꯀꯩꯗꯧꯖꯦ ꯍꯥꯏꯅꯣꯕ ꯑꯗꯣ ꯀꯃꯥꯏꯅ ꯐꯥꯗꯣꯏꯕ ꯈꯣꯏ ꯀꯗꯥꯏ ꯀꯥꯏꯗꯩꯅꯣꯕ ꯄꯧꯔꯛꯇꯣꯏꯁꯦ ꯃꯥꯝꯃꯕꯨ ꯈꯣꯏꯒꯤ ꯃꯤꯔꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯈꯣꯏ ꯆꯣꯞꯁꯦ ꯀꯥꯏꯅ ꯆꯠꯂꯣ ꯅꯪ ꯇꯦꯟꯊꯥꯗ ꯊꯦꯟꯊꯦ ꯈꯣꯏ ꯆꯣꯞꯁꯤ ꯀꯩꯅꯣ ꯀꯩꯕ ꯀꯔꯤ ꯈꯣꯏ ꯀꯃꯥꯏꯅ ꯈꯣꯏ ꯆꯣꯞꯇꯣꯏꯅꯣ ꯍꯧꯖꯤꯛ ꯀꯥꯏꯗ ꯈꯣꯏꯔꯣꯕ ꯑꯩ ꯄꯨꯂꯤꯁꯇ ꯍꯥꯏꯌꯨꯔꯥ
ha khôi piu na hay rồi ha nang mai คุยจบยังไม่เลยดิ khôi thì tụi thối nang police cái báo police na nang khôi đã tin liếng á hạt được rồi đi còn đâu vào lâu rồi gì đó đi khôi lâu rồi gì đó lâu khôi lâu rồi đó Mama mi nè khôi rồi hết cái số bị mười đi khôi rồi khôi tôi chốt tôi nhớ là họ thôm tất cả cái gì chốt xe bạc khôi chốt xe bạc khôi gì cũng khôi chốt gì cái gì nói mình đó khôi bao là khôi chốt gì xe lại sang view là gắm tất cả nhà đó nhà đó khôi chốt cái chốt bị khôi chốt pra ba chốt pra chỉ phụ càng làm mà đúng đó càng là khôi chốt nó kia chỉ năng ta ra bà năng na càng làm mà đúng được khôi chốt YouTube đó mình sạc phá khara thì coi khu phá khari yang cái mình lấy khôi chốt nó bên này cái gì hay nó đúng không không phải chứ có kinh khủng tao được tao bà sẽ mà sẽ photo ngáp phải nè có xe cả gì东西都是不có nhà đấy có hả chà cái gì mà tao bảo चलो Mama हाँ mami cái câu bà Ronaldo mami cái câu ấy mà sai mà kakak mama na mà cái gì nèนี่เอาหลังไปจังหวัดทะเลปะตันเลยนี่เซียวrồi đi hóa ra mình có cái hệ có tất cả bấm gì có sai nữa nupi na hay ta ren nupi na không rất đầm gì nữa cái đi chán bấm nồi cái đó này cycle rest bấm helipad hay đó xin Celico wow chán bấm giống cái gì đâu sai phase ba 시기 뷰지 안강 세나버네나 라이바 어디 콩탕 독들 시디 수티가 노수 오이나버네나 락파니 미점 날라미냐 농아렌 따라가 세나버도 거의 콩탕 독들에 헬리페 역살라니 안강 세나버도 안강 밤이브라 ai super farm thì ai sim lạc hai cái một quả cái không mấy không 대단 ai qua đấy cái mà tới gì bỏ lấy hai đời mà thế nào vậy 시 안강 이제 또 안강 또 나랑 건들 맞다 이제 ai suy ngang ngồi đâu ngang ngồi đâu 싫어 시리칸 더 싹하지 텐텐 생장 무리 알아 텐텐 어이 마이드가 참 받아야 아주 내 이제 아 박사 그래 먹는 건 비요 야 바지니 완 pom지 박사 그래 wow cái phải gì cơ cái hít nó ơi tới giờ này hả mình chạy ra nè lọ quay sang cái đâu nè cái gì dùng tôi gọi đi lọ cái nào biết tên nó năng xem là gì không xem thế à anh năng ngồi ở đó ngắm tập bám chứ không 맞아 bro 와 언제 콜라 엄마 와우 누시 시디야 저 워링 각 산다지 거의 홍거 언제 누가 살라지 만능의 유맘 렌즈가 나요 시 마링다 빌딩 감 레브로 마링다 빌딩 레브라 ko fazer bro kari color no koi chandon machu ne ba ko sigi building je si yong thaina munta thaina nang mama ne saju amta pok tri ngai da khangbra ning thau na palamba ning thau na laira mama pham ne ba sigi kangla hai ba chau ba je si building ga je khangbra akhoi noi khoi pok tri ngai sar ma ba ne se ngaktra nusidra hujiti ning thau myam do mai matam loi dana loi na sigre akhoi mayam akhoi da loi na sinarame aduna akhoi loi chang yeng ba ya de je nusidra moina leiram ba do manu sangu jira
깝닝기과. 깝닝드라. 깝닝브라. 만능 상황 깝부지라. 또 손대 깝닝이 하이라봐 낭기도. 와리 다보다 깝닝 암다 하우시. 하이로네. 깝닝브라봐. 아시 영네. 미네 레미바 마팜니요. 미도 엄다 레이트레. 닝ꯊꯧ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯩꯇ꯭ꯔꯦ ꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯥꯈꯠ ꯆꯪꯉꯨꯁꯤꯔꯥ 깝닝기과. ꯆꯪꯉꯨꯁꯤꯔꯥ 정우지. ꯂꯥꯛꯑꯣ 아시죠? 그만은 사람이노가. ꯑꯩꯈꯣꯏꯒꯤꯅꯦ ꯊꯥꯏꯅꯒꯤ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯦ ꯃꯀꯣꯛ ꯌꯥꯝ ꯂꯩꯕ ꯈꯪꯕ꯭ꯔꯥ ꯊꯥꯏꯅ ꯃꯣꯏꯗꯤꯅꯦ ꯀꯩꯅꯣꯝꯃ ꯁꯥꯕꯁꯦ ꯀꯨꯏꯅ ꯆꯠꯅꯕ ꯁꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯆꯍꯤ ꯃꯌꯥꯝ ꯆꯥꯝꯃ ꯂꯤꯁꯤꯡ ꯌꯥꯝꯃꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯐꯥꯎ ꯀꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ ꯀꯥꯏꯕ꯭ꯔꯥꯅꯦ ꯀꯥꯏꯗꯦ ꯍꯧꯖꯤꯛꯐꯥꯎ ꯀꯟꯅ ꯂꯩꯇ꯭ꯔꯣ ꯑꯗꯨꯅ ꯊꯥꯏꯅ ꯅꯤꯡꯊꯧꯗꯤ ꯃꯀꯣꯛ ꯌꯥꯝꯅ ꯂꯩ ꯑꯗꯒꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯐꯖꯅ ꯂꯤꯡꯅ ꯀꯟꯅ ꯁꯥꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯤ ꯎꯔꯕ ꯌꯧ ꯀꯥꯏꯗꯕꯤꯗ ꯅꯨꯡꯁꯤꯗ꯭ꯔꯥ ꯆꯦꯛꯅ ꯁꯥꯏꯅꯦ ꯊꯥꯏꯅꯅꯦ ꯈꯨꯠꯅ ꯆꯦꯛ ꯁꯥꯔꯦꯗꯅ ꯆꯦꯛꯇꯨꯅ ꯑꯃꯨꯛꯅꯦ ꯁꯤꯒꯤ ꯌꯨꯝ ꯕꯤꯜꯗꯤꯡꯁꯦ ꯁꯥꯔꯤꯅꯦ 마마.ꯊꯥꯏꯅ ꯅꯤꯡꯊꯧꯁꯤ ꯀꯣꯛ ꯂꯩꯇ꯭ꯔꯥ 마마. 이게 능통모양도 ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯅꯨꯡꯁꯤꯕꯅꯦ ꯃꯣꯏ ꯂꯩꯔꯝꯕꯒꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯅꯦ ꯀꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯊꯥꯏꯅ ꯅꯤꯡꯊꯧꯗꯤꯅꯦ ꯊꯧꯅꯥꯁꯨ ꯐꯩ ꯌꯦꯡꯉꯨꯔꯁꯤꯔꯥ 오케이 컴온 चलो 미니기 빅 바이로 네네 백 빨 폰에 빨게 디디 अभी यहाँ से लो बैग तो 이렇게 लाओ 손대 लाओ 손대 लाओ श्री yes hays r i yes hays r i 텐텐 백도 양 컬러 백도 양 컬러 안돼 아스 아이가 가니 얘나 Lại con cá lắc. Chạy đấy. Thì sau thì nâng con thùng nữa. Con thùng rêu đi. Thùng ra này. Thùng đi điên rồi nè. Tao cả. Chị lấy riêng không? Chị lấy riêng không? Cuốn thùng bro. Sao lên ra? Đó. Hả? À. Cái đó mình đâu? Chị dùng gì rồi? Chiếc nó xài nè. Hai nó đình thầu nó nè. Khút nó hà nó chiếc xài đây nè. Chiếc từ nó muốn lồng khất là cái nè. 아무 살이 봐. 아좀 마땀 로라가. 마땀기네. 마이기 팔람바 마땀도 로라가네. 아좀 세기바. 사히 보시 로라가 거. 갈락세 이거. 꼬라가 푸고 놓아야 또. 또. 잘라지라. hꯧ지 토니 로이라 하요 깡라 양바. 하이로 잘라지. 제 나이로. Kaya wara ke. Kaya wara. Mama ni wawar. Mama luar. 잘라지라. 당시 로마스 마삼 등. Kadi phauge. Hani bani ju lakta ne. Lak man. Somdane. Napi yam hekhi bado nang hekhi ba male napi ba khoi su napi yam heklai kanglai se ko anusiba sacred place of Manipur kari phauge amula ko se nungai wakhal nungai hanagi khara hanagi dura ningjang ai dinga sai asigi changbai do adu som sai do basira ningjang a phamam do khoi gi great boys ju nairi upun bai ayabadi ma phaba ate ba upul bai ge gumba mai phaba ma ayabadi laweba khoi ju ning ma nga auri
ꯈꯣꯏꯁꯦ ꯑꯃꯨꯛꯀꯤ ꯆꯣꯞꯄ ꯅꯠꯇꯦꯕ ꯀꯌꯥꯔꯛ ꯐꯣꯟꯗ ꯂꯥꯛꯈ꯭ꯔꯦ ꯏꯕꯥꯅꯤ ꯁꯥꯟꯅꯕꯗꯣ ꯀꯪꯂꯥꯗ ꯀꯪꯂꯥꯗꯔꯥ ꯈꯪꯗꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯩ ꯑꯃꯨꯔꯛ ꯅꯤꯡꯁꯤꯡꯉꯦ ꯕ꯭ꯔꯣꯁꯣꯏꯒ ꯂꯥꯛꯄꯗꯣ ꯕ꯭ꯔꯣꯁꯣꯏ ꯂꯥꯛꯄꯗꯣ ꯃꯣꯏ ꯑꯗꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯀꯨꯏꯔꯦꯀꯣ ꯆꯍꯤ ꯀꯌꯥꯁꯨ ꯌꯥꯝꯕꯅꯤ ꯀꯨꯏꯔꯦ ꯆꯍꯤ ꯃꯉꯥꯃꯨꯛ ꯒꯦꯞꯅꯤ ꯆꯍꯤ 5 ꯒꯦꯞ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥ ꯄꯥꯁ ꯂꯩꯕꯒꯤ ꯃꯐꯝꯗꯨꯗ ꯍꯟꯗꯅ ꯂꯥꯛꯄꯗ ꯅꯤꯡꯁꯤꯡꯕ ꯉꯝꯃꯤꯅꯤ ꯅꯨꯡꯁꯤꯕ ꯉꯝꯃꯤꯅꯤꯀꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯊꯦꯡꯅꯅꯕ ꯀꯩꯅꯣ ꯑꯃꯣꯠꯄꯗꯣ ꯑꯩꯉꯣꯟꯗ ꯃꯣꯃꯣ ꯆꯥꯗꯧꯁꯨ ꯊꯣꯡꯁꯨ ꯑꯅꯝꯕ ꯂꯣꯟꯅꯔꯝꯕ ꯑꯗꯒꯤ ꯈꯔ ꯍꯥꯡꯕꯁꯤꯗꯒꯤ ꯑꯗꯨꯝ ꯀꯥꯐꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦꯅ ꯂꯩꯔꯒ ꯑꯣꯏꯅ ꯄꯨꯔꯦ ꯑꯥꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦꯅ ꯑꯩ ꯂꯧꯔꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯣꯃꯣ ꯂꯩꯔ ꯂꯣꯏ ꯍꯜꯂꯛꯑ ꯃꯇꯨꯡ ꯅꯝꯃꯦ ꯆꯥꯛ ꯂꯥꯝꯕꯖꯥꯠꯅꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯤ ꯑꯩꯅ ꯄꯤꯖꯅꯤꯡꯗꯕ ꯄꯨꯂꯤꯁ ꯂꯩ ꯍꯥꯏꯖꯟꯅꯔꯒ ꯀꯪꯂꯥ ꯒꯦꯠꯇ ꯌꯣꯜꯍꯧꯕꯗꯣ ꯂꯩꯔꯛꯇꯕ ꯑꯩꯅ ꯂꯣꯛ ꯇꯧꯅꯦꯅ ꯋꯦꯗꯔꯁꯤꯁꯨ ꯀꯣ ꯍꯥꯎꯕ꯭ꯔꯥ ꯃꯤꯅ ꯃꯥꯝꯂꯤ ꯃꯣꯃꯣ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯍꯥꯎꯋꯦꯕ ꯊꯦꯊꯦ ꯑꯩꯈꯣꯏꯅꯅꯦ ꯃꯍꯥꯕꯂꯤ ꯃꯣꯃꯣ ꯍꯥꯏꯁꯦ ꯍꯥꯎꯕꯩꯅꯦꯕ ꯈꯪꯕ꯭ꯔꯥ ꯈꯦꯠꯅꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯁꯦ ꯑꯃ ꯄꯥꯏꯈꯠꯂꯣ ꯇꯣꯃꯦꯇꯣ ꯁꯣꯁ ꯇꯣꯉꯥꯟꯅ ꯂꯩꯗꯧ ꯅꯝꯃꯤ ꯁꯣꯁꯇ ꯅꯝꯃꯤ ꯁꯣꯁ ꯂꯣꯏꯔꯅꯤ ꯃꯣꯔꯣꯛ ꯆꯥꯔꯛꯑꯅꯤ ꯈꯪꯉꯤ ꯅꯝꯃꯣ ꯍꯥꯠꯂꯣ ꯍꯥꯎꯕ꯭ꯔꯣ ꯀꯟꯅ ꯍꯥꯏꯌꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯣ ꯈꯖꯤꯛ ꯁꯤꯌꯨ ꯃꯣꯔꯣꯛꯅꯤꯀꯣ ꯍꯥꯎꯕ꯭ꯔꯥ ꯁꯨꯁꯤꯒ ꯑꯃꯦꯠꯄꯒꯁꯦ ꯆꯥꯡ ꯑꯃꯗ ꯁꯥꯕ ꯍꯥꯏꯗꯣ ꯃꯍꯥꯎ ꯄ꯭ꯔꯣꯄꯣꯔꯁꯟ ꯆꯥꯟꯅꯕꯗꯣ ꯑꯣꯏꯕꯅꯦꯕ ꯑꯩ ꯃꯍꯨꯠ ꯄꯒꯦ ꯍꯥꯎꯔꯥ ꯑꯁꯜꯂꯨ ꯌꯦꯟꯅ ꯄꯥꯏꯒꯦ ꯑꯣꯏꯅ ꯄꯥꯏꯒꯦ ꯆꯥꯛ ꯂꯥꯛꯑꯕꯗꯣ ꯃꯤꯀꯨꯠ 2 ꯆꯪ ꯆꯥꯏ ꯍꯥꯏꯅꯔꯤꯃ ꯇꯣ ꯆꯤꯀꯟ ꯃꯣꯃꯣ ꯍꯥꯏꯔꯗꯤ ꯆꯤꯀꯟ ꯌꯥꯎꯒꯗꯧꯕ ꯌꯥꯎꯗꯕ ꯌꯥꯝ ꯂꯩ ꯄꯜꯂꯔꯣꯏ ꯅꯠꯇ꯭ꯔꯥ ꯆꯤꯀꯟ ꯃꯣꯃꯣ ꯍꯥꯏꯔꯗꯤ ꯆꯤꯀꯟ ꯌꯥꯎꯒꯗꯧꯕ ꯌꯥꯎꯗꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯁꯤꯅꯤ ꯃꯃꯤꯡꯗꯤ ꯌꯥꯝ ꯆꯠꯆꯕ ꯌꯥꯝ ꯂꯩ ꯌꯥꯎꯔꯝꯗꯕ ꯑꯗꯨꯅ ꯌꯨꯝꯗ KG 1/2 ꯂꯩꯔ ꯆꯥꯕ ꯐꯩꯅ ꯈꯜꯂꯛꯄ ꯑꯩ ꯄ꯭ꯂꯦꯠꯇ ꯆꯥꯝ 10, 30, 40 ꯄꯤꯁꯜꯂꯛꯑꯅꯤ ꯆꯤꯀꯟ ꯃꯣꯃꯣꯅꯦ ꯍꯥꯏꯔ ꯀꯔꯤꯝ ꯌꯥꯎꯔꯝꯃꯣꯏ ꯀꯣꯕꯤ ꯉꯥꯛ ꯉꯥꯏꯔꯝꯃꯅꯤ ꯊꯣꯔꯥꯏ ꯃꯆꯥ ꯍꯥꯎꯔꯖꯥꯠꯅꯤ ꯅꯅꯤꯅꯌꯥ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯎꯕ꯭ꯔꯣ ꯆꯥꯎ ꯂꯣꯏꯁꯜꯂꯣ ꯆꯤꯀꯟ ꯁꯥꯃꯣꯁꯥꯒ ꯂꯩꯔꯤꯀꯣ ꯆꯥꯈꯤꯗꯣꯏꯅꯤ ꯄꯨꯛ ꯊꯟꯅꯕ ꯆꯥꯊꯣꯛꯀꯗꯕꯅꯤ ꯅꯨꯡꯗꯥꯡ ꯉꯥ ꯑꯃ ꯊꯣꯡꯗꯣꯏꯅꯤ ꯇꯧ ꯊꯦꯟꯊꯦ ꯁꯟ ꯆꯥꯅꯤꯡꯗ꯭ꯔꯣ ꯆꯥꯅꯤꯡꯗꯤꯌꯦ ꯉꯥ ꯊꯣꯡꯉꯨꯔꯥ ꯀꯩ ꯊꯣꯡꯗꯣꯏꯕ ꯅꯪꯒꯤ ꯍꯣꯔꯦꯟꯗꯤ ꯍꯣꯔꯦꯟ ꯀꯩ ꯊꯣꯡꯉꯨꯒꯦ ꯍꯥꯏꯔꯣ ꯁꯟꯁꯥ ꯆꯥꯕꯨ ꯆꯥꯒꯗ꯭ꯔꯅꯦ ꯆꯥꯒꯗ꯭ꯔꯥ ꯆꯥꯎꯅ ꯀꯛꯁꯦ ꯍꯥꯏꯌꯣ ꯆꯥꯕꯨ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯑꯗꯨ ꯊꯝꯃꯣ ꯁꯤꯗ ꯑꯗꯨꯒ ꯑꯃ ꯄꯥꯏ ꯁꯤꯃ ꯄꯥꯏꯔꯁꯦ ꯑꯗꯨꯒ ꯅꯝꯃꯣ ꯄꯨꯂꯞ ꯍꯨꯞꯁꯤꯀꯣ ꯄꯨꯂꯞ ꯆꯪꯒꯗꯣꯏꯅꯤꯀꯣ ꯃꯄꯨꯝꯁꯦ ꯃꯌꯥꯝꯗ ꯆꯤꯌꯔꯁ ꯁꯦ ꯊꯥꯒꯠꯂꯣ ꯃꯌꯥꯝꯗ ꯆꯤꯌꯔꯁ ꯑꯁ ꯅꯪꯗꯦ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏ ꯋꯥꯔꯦ ꯁꯤꯁꯤꯔꯕ ꯅꯪꯅ ꯈꯣꯏ ꯆꯣꯞꯄ ꯐꯥꯁꯦ ꯍꯥꯏꯁꯦ ꯑꯣ ꯁꯤꯁꯤꯅꯦꯕ ꯃꯥꯃꯅ ꯂꯩꯌꯨꯁꯨ ꯌꯥꯗꯤꯌꯦ ꯉꯁꯥꯏ ꯌꯥꯗꯕꯗꯨꯔꯣ ꯃꯥꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯃꯗꯤ ꯈꯪꯗ꯭ꯔꯤꯅꯦꯕ ꯑꯣ ꯁꯤꯅꯦꯕ ꯅꯪ ꯇꯧꯁꯦ ꯍꯥꯏꯕꯁꯦ